lamsang kendro gi MLA Sorokhaibam Rajena Center gi luchingba singna kaurakpadagi Delhi da paishankre hana center gi luchingba singna kaurakpadagi Delhi changkiba minister amadi MLA sing Imphal tholaktri Haukiba pung kuntra taruki manungda State Police amadi Central Forces singa tongan mafam singda saramba bunker kuntra ga humdoi thugaiduna mangankre Masa khangdaba mioi singna potchei sing puduna lakpa DI 407 Tata ama ngasi ayuk sagol tongba makhale kaida mai thakre Laingaubi khulda kogi khulai paiba singna nomai kapse lakpagi da security force ki maikai animakda khuthoknakre State asida thokliba irang asida responsible oiba mi khudimak ain gi oiba chaithing mayok nagani haina center gi maikai degi cookie group singda khangan khrei